Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglaubirasi Nungshiroi Ngamde 45 suba tangkak. Tomcha barunbu ubada haraubagi piga loinana masubu makokta nanthaduna hairai. Kari haiba icha tombi barunbu aigi suni haiba pupugi barun pupu konge lao icha kaina bagi chaklaba thamoise isugi nungsibana kokhanba ngambra haibadu yenge. Asi haiduna barunbu jejet konjarai jina amadi lata sunigi nakta changlaktuna kaurai. Sunina inama icheta makhoi anise aigi hek baba amadi icheni. Barun harauna aigi lama khangda phangjaba ichan nungsi aigi asengba ichan noiramlaba kayada nungairaba asukuiba matamse kayada lapna lainaruraba. Asi haidun harauzai barun harauzaba ubada lairiba mipum khudingi chinbada haunaruba tawdana mama nokcharai. Jinana sunigi nakta changlaktuna suni asukuiba matamse nangna nangi babagi damak wajarakhiba pumba isorna ubiduna amuk hana thengna halare masidagi hena nungaiba leitre nanamadi. Inama asuk nungaiba mikup singse punsida lakani haina thajarudre thajarudaba kayani ngasi thengnariba. Tomcha jinagi mangda makhutlo duna kaplaga hairai. Pukchel chawbi nahakna aigi icha mama mapa leijadraba aigi isubu konsinbiduna mi oinaba sembirambagidama thamoise pele upai leijadraba solaba aina karina laman singani haiba ai khanpham thoktre. Jinana tomchagi makhudadu paisinduna sumna hairai. Baba karigi lamanno babagi nasu oijarabasu aigi ibuk thoki ichani haina nachana khanjaribani. Mama amana machabu mi oinaba semjabada kanana laman thaunabagi. Babagi wahaiduna nachana susingse lapna thaidokuna thambikibagum phawale aduna mama ibu ichasing asidagi lapthokna lehanbigano. Ipagi bema ichana tawruba khuding lemnamak mahei yanba ngamba oijauko aigi bordagi. Lemnamak babagi bor phangjaba oijagi. Yaipuba mamagi nakta changlaktuna mamagi mangda leplibi chinglembibu masak taklai. Mama mangda leplibi netongi chechese mamagi imong nungsibu hek pokchabi mamani. Jina ngakna chinglembibu yenglai chinglembi mapira chena khonjol nikna kaurai. Inama jina ai nungsibu pokchabi mamani ichana piklingai mama aina ichabu cheksinna kadaida soikigadagi haina ningthina senaba phangkhidraba ichana soikiba lankiba yaubada khoi khalingkha thana warobiganuko. Karigi warogani maya mamangda mamingtagi imongni haijabatani wakhal thamoi asidadi aigi icha ningolni haina khanjaribani. Icha yaipubana tamduna anamba wariri khangjari aigi icha nungsibu kayada luna nungsina tawbi khanbi haibasu ai tajari. Mama ai leitrabasu mama amagi minungsi amatta watana utpirambagi amukka hena thamoise penjari. Asumna magi hainingba hainaduna phongdoknaduna ngahak leiraba matung chinglembina imung aduda michina koyeng yengba haurai. Mityeng adugi atra khangladuna jinana nokmi tawduna asumna hairai. Lao imungda changasi nayum ase nangi nachagi mayumni. Ngasi haiba numitagi imung asida punna leminaradabani. Nacha nayana seba tahanduna nacha nupibusu chahi kayagi mamangdagi uba phanglaktabagi uningbana wakhaldo langtaknare haiba ikhang. Lao changasi manungda. Asi haiduna chinglembibu pusinki tomchabu suyai puba amadi barunna samduna imungda changminarai. Makhada tawriba pumba lembi amadi nungsidi karisu khanglamde. Nungsigi nakta lembi famduna manamabu themli. Se inama chakse charasida ai chak lambana khangba ngamdra haiba. Lembi ai di chaningdri nang chathoklo ai lamlaba kanda charageba
ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯥꯁꯇꯒꯤ ꯍꯦꯟꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕ ꯉꯝꯗ꯭ꯔꯦ. ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ. ꯅꯕꯨꯛꯁꯨ ꯑꯗꯨꯛ ꯌꯥꯝ ꯂꯨꯕ. ꯀꯅꯥꯗꯅꯣꯕ ꯏꯅꯝꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛꯀ ꯂꯥꯝꯗꯈꯩ ꯋꯥꯔꯧꯔꯤꯕꯁꯦ? ꯍꯥ, ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ. ꯃꯈ꯭ꯌꯥꯠꯇꯣ ꯐꯩꯅ ꯑꯃꯨꯛ ꯌꯨꯡꯅ ꯑꯃꯨꯛ ꯇꯧꯗꯨꯅ ꯁꯦꯠꯀꯦ. ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ. ꯂꯦꯝꯕꯤ, ꯃꯃꯥ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯥ? ꯀꯨꯏꯔꯦ ꯆꯥꯈꯤꯕ. ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯔꯥ ꯍꯦꯟꯕꯒꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯒ ꯆꯥꯈ꯭ꯔꯦ. ꯑꯣ ꯅꯠꯇꯦ, ꯆꯥꯛ ꯆꯥꯔꯁꯦ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯅꯕ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯣꯏꯅ ꯗꯥꯃꯅꯤꯒꯤ ꯋꯥꯈꯜ ꯀꯥꯎꯒꯦ ꯇꯧꯔꯛꯂꯦ ꯍꯥꯏꯕ. ꯑꯩꯅ ꯀꯥꯎꯅꯤꯡꯗ ꯊꯝꯖꯕꯁꯦ. ꯂꯦꯝꯕꯤ, ꯗꯥꯃꯅꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ. ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯒꯗꯕꯁꯦ? ꯀꯥꯎꯈꯤꯕ ꯌꯥꯔꯣꯏ. ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯕ ꯌꯥꯔꯣꯏꯀꯣ. ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯑꯍꯥꯟꯕꯒꯤ ꯅꯨꯡꯁꯤꯕꯅꯤ. ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯄ ꯄꯥꯝꯒꯅꯤ? ꯄꯨꯟꯁꯤꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯃꯥꯕꯨꯗꯤ ꯀꯥꯎꯊꯣꯛꯇꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ. ꯂꯦꯝꯕꯤ, ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯝꯇꯪ ꯄꯥꯡꯕꯤꯒꯦꯔꯥ? ꯂꯦꯝꯕꯤ ꯉꯛꯂꯞꯅ, ꯀꯔꯤ ꯃꯇꯦꯡ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯇꯦꯡꯁꯦ ꯅꯪꯅ ꯄꯥꯡꯕꯤꯔꯕ ꯌꯨꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯃꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤꯌꯦ. ꯑꯗꯣ ꯀꯔꯤ ꯃꯇꯦꯡꯅꯣ ꯍꯥꯏꯌꯣ? ꯅꯨꯡꯁꯤ ꯋꯥꯗꯣ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯖꯤꯅꯥ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯅꯨꯡꯁꯤ ꯉꯛꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯐꯝꯃꯤ. ꯖꯤꯅꯥꯅ, ꯅꯨꯡꯁꯤ, ꯃꯈꯥꯗ ꯀꯨꯝꯂꯧ, ꯋꯥꯔꯤ ꯁꯥꯁꯤ. ꯋꯥꯁꯤꯇ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ. ꯂꯦꯝꯕꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯗꯥꯄꯨꯗꯣ ꯂꯥꯛꯂꯕꯗꯤ ꯐꯗꯧꯅꯤ ꯇꯟꯖꯥꯁꯤꯗ. ꯑꯗꯣ ꯏꯅꯝꯃ, ꯍꯣꯔꯦꯟ ꯃꯃꯥꯅ ꯉꯥꯡꯂꯛꯂꯕꯁꯨ ꯁꯥꯎꯔꯨꯅꯨꯀꯣ, ꯆꯤꯟ ꯈꯨꯝꯂꯨꯅꯨꯀꯣ. ꯅꯨꯡꯁꯤ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯆꯤꯡꯂꯦꯝꯕꯤ ꯎꯔꯦ. ꯅꯨꯡꯁꯤ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯝꯂꯛꯂꯤꯕ ꯑꯗꯨ. ꯆꯤꯡꯂꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯊꯥꯡꯂꯤꯕꯗꯨ. ꯅꯨꯡꯁꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯎꯕꯗ ꯉꯛꯅ ꯌꯦꯡꯉꯤ. ꯆꯤꯡꯂꯦꯝꯕꯤ ꯀꯞꯅ ꯀꯞꯅ, ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯏ. ꯅꯨꯡꯁꯤ ꯃꯤꯡꯒꯧꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ. ꯉꯁꯥꯏ ꯃꯈꯩ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯨꯔꯤꯕ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯄꯤꯔꯥꯡꯁꯤꯡꯗꯨ ꯄꯟ ꯀꯥꯏꯕꯒꯨꯝ ꯂꯦꯞꯇꯅ ꯇꯥꯔꯛꯂꯝꯃꯤ. ꯆꯤꯡꯂꯦꯝꯕꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯅꯥꯟꯕꯑꯣ ꯆꯨꯞꯄꯑꯣ ꯀꯣꯟꯕꯑꯣ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯏ. ꯃꯃꯥꯒꯤ ꯅꯨꯡꯁꯤ, ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯃꯥꯅꯦ. ꯃꯃꯥꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯐꯛꯂꯥꯡ ꯃꯔꯤꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝꯗ ꯎꯄꯥꯏꯗꯤ ꯂꯩꯇ. ꯇꯥꯕꯤꯔꯔꯣꯏ ꯈꯪꯂꯕꯁꯨ ꯏꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯧꯖꯕꯇꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯟꯈꯤꯕꯅꯦ. ꯅꯨꯡꯁꯤ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯗꯨꯅ, ꯃꯃꯥ. ꯆꯤꯡꯂꯦꯝꯕꯤ ꯃꯆꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯖꯔꯛꯏ. ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯅꯪ ꯃꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯨꯡꯁꯤꯁꯨ ꯃꯃꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ. ꯖꯤꯅꯥ ꯃꯃꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯃꯥꯒꯤ ꯅꯨꯡꯁꯤ, ꯏꯆꯥꯒꯤ ꯄꯣꯛꯄꯤꯔꯛꯄ ꯃꯃꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯂꯃꯈꯥꯡꯗ ꯐꯪꯕ ꯃꯃꯥꯕꯨ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨꯀꯣ. ꯅꯨꯡꯁꯤ ꯖꯤꯅꯥꯗ ꯌꯦꯡꯖꯔꯛꯏ. ꯃꯃꯥꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯏꯆꯥꯗ ꯈꯟꯊꯗꯅ ꯋꯥꯍꯩ ꯀꯌా ꯍꯥꯏꯔꯨꯔꯦ. ꯅꯪ ꯃꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯠꯇꯦ ꯃꯃꯥ, ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ. ꯃꯃꯥꯅ ꯃꯆꯥꯗ ꯉꯥꯡꯕꯗ ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯦ? ꯃꯃꯥꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯦ. ꯇꯟꯖꯥꯗꯨꯗ ꯃꯅꯤ ꯁꯣꯐꯥꯗ ꯐꯝꯅ ꯐꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯑꯩꯁꯦ ꯀꯩꯝꯇ ꯚꯦꯜꯌꯨ ꯂꯩꯇꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯣꯏꯒꯤꯁꯦ ꯍꯥ? ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄ ꯑꯩꯕꯨꯗꯤ ꯎꯕꯤꯗꯕꯅꯦꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯑꯩ ꯆꯠꯈꯤꯒꯦ ꯌꯦꯡꯉꯣꯕ. ꯗꯥꯃꯅꯤ. ꯍꯥꯎ, ꯏꯆꯟꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯗꯕ ꯀꯨꯏꯔꯦ. ꯍꯧꯖꯤꯛꯇꯤ ꯗꯥꯃꯅꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯇꯧꯗ꯭ꯔꯦ, ꯌꯥꯝ ꯐꯔꯦꯗ ꯅꯣꯏ ꯗꯥ ꯕꯔꯨꯅ ꯂꯥꯌꯦꯡꯕꯤꯕꯗꯒꯤ. ꯅꯨꯡꯁꯤ ꯃꯄꯤꯔꯥ ꯆꯦꯟꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯗꯥꯃꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯕꯕꯥꯅ ꯊꯣꯛꯍꯟꯕꯅꯤ.
ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯃꯅꯤ ꯋꯥꯗꯨ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯤ ꯁꯥꯎꯅ ꯅꯨꯡꯁꯤꯗ ꯆꯩꯔꯛꯏ꯫ ꯀꯔꯤꯒꯤ ꯕꯕꯥ? ꯍꯥ? ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯀꯥꯏꯅꯔꯤꯕꯁꯦ? ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯕꯕꯥꯕꯨ ꯄꯨꯟꯁꯤ ꯇꯦꯜꯍꯟꯈꯤꯕ? ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯌꯥꯏꯄꯨꯕꯅ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯍꯟꯈꯤꯕ? ꯃꯗꯨꯇꯁꯨ ꯅꯠꯇꯅ ꯌꯥꯏꯄꯨꯕꯕꯨ ꯃꯇꯝ ꯀꯌꯥ, ꯆꯍꯤ kaya ꯁꯣꯏꯅꯥꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯍꯟꯈꯤꯕ? ꯃꯃꯥ, ꯃꯥ ꯅꯪꯒꯤ ꯕꯕꯥꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯆꯤꯟꯗ ꯄꯟꯕ ꯌꯥꯔꯣꯏ꯫ ꯃꯥꯕꯨ ꯕꯕꯥ ꯍꯥꯏꯅ ꯀꯧꯕꯁꯨ ꯌꯥꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯅꯨꯡꯁꯤꯁꯨ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯀꯞꯄꯤ꯫ ꯖꯤꯅꯥꯅ ꯅꯨꯡꯁꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯏꯃꯧꯒꯤ ꯅꯔꯥꯜ ꯑꯣꯏꯒꯅꯤ? ꯏꯃꯧ ꯂꯥꯟꯗꯦ ꯍꯥꯏꯕ ꯃꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯨꯗ꯭ꯔꯕꯗꯤ ꯑꯩ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯏꯃꯧꯒꯤ ꯑꯁꯦꯡꯕ ꯕꯕꯥ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯥꯈꯤꯒ ꯂꯣꯏꯅꯅ ꯎꯠꯈꯤꯒꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯧꯕꯨ ꯎꯕꯗ ꯂꯨꯗ꯭ꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅꯗꯅꯕ꯫ ꯅꯨꯡꯁꯤ ꯀꯞꯅ ꯀꯞꯅ, ꯃꯃꯥ, ꯑꯗꯨꯕꯨ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯏꯃꯧꯒꯤ ꯋꯥꯍꯩꯅ ꯃꯃꯥꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯅꯨ꯫ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯇꯣꯞꯄ ꯃꯤꯗ ꯑꯋꯥꯕ ꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯣ꯫ ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯂꯦꯞꯇꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯅꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯆꯟ ꯅꯨꯡꯁꯤ ꯈꯛꯇꯅꯤ ꯃꯕꯨꯡꯉꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯁꯦ, ꯑꯇꯩꯗꯤ ꯆꯤꯟꯒꯤ ꯋꯥꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯑꯣꯝꯗꯨꯅ ꯊꯝꯂꯝꯕ ꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯦꯝꯕꯤ ꯈꯪꯍꯧꯗ ꯃꯅꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯪꯀꯣꯟ ꯍꯦꯛꯇ ꯀꯣꯟꯁꯤꯜꯂꯤ꯫ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤꯁꯨ ꯆꯗꯨꯝ ꯆꯗꯨꯝ ꯁꯤꯟꯊꯔꯤ꯫ ꯂꯦꯝꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯂꯝꯕꯗ ꯅꯨꯡꯁꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯄꯨꯕꯅ ꯃꯇꯝ ꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯛꯍꯧꯕꯗꯒꯤ ꯇꯨꯕ ꯐꯥꯎꯗꯤ ꯇꯨꯍꯧꯔꯝꯗ꯭ꯔꯦ꯫ ꯌꯥꯏꯄꯨꯕ ꯄꯥꯈꯠꯅ, ꯁꯣꯛꯄ꯭ꯔꯥ? ꯀꯗꯥꯏ ꯁꯣꯛꯀꯦ? ꯀꯔꯤꯁꯨ ꯁꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤ ꯉꯛꯅ, ꯍꯩ, ꯀꯩꯅꯣꯅꯦ ꯅꯪꯕꯣ? ꯑꯩ ꯏꯁꯥꯁꯦ ꯐꯖꯅ ꯐꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯦ꯫ ꯅꯪꯒꯤ ꯁꯔꯩꯒ ꯏꯟꯕ ꯉꯝꯈꯤꯔꯣꯏꯀꯣ? ꯑꯩ ꯍꯛꯆꯥꯡꯁꯦ ꯐꯠꯇ꯭ꯔꯤꯕ꯫ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ꯫ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯏꯅꯝꯃ ꯈꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤꯗꯒꯤ ꯏꯅꯝꯃꯅ ꯍꯦꯟꯒꯗ꯭ꯔꯣ? ꯃꯥꯗꯤ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯧꯅꯥꯎꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯔꯛꯏꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯣ? ꯃꯌꯥꯝꯗꯤ ꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨ ꯏꯆꯝ ꯆꯝꯅ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯕꯨꯡꯕꯨ ꯀꯨꯏꯅ ꯎꯖꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯎꯕ ꯐꯪꯖꯕꯒꯤ ꯍꯔꯥꯎꯔꯤꯕꯣꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯨꯃꯛꯅꯤ ꯆꯤꯟꯕꯥꯜ ꯌꯧꯔꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯃꯅꯤꯅꯗꯤ ꯃꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯁꯦꯡꯕ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯤ, ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯁꯤꯗ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯀꯔꯤꯒꯤ ꯉꯥꯎꯕꯅꯣ? ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯂꯩꯕꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯃꯆꯤꯟꯁꯤꯗ ꯄꯟꯕꯤꯕ꯭ꯔꯣ? ꯅꯪ ꯈꯛꯇꯅꯦ ꯃꯥꯅ ꯄꯜꯂꯤꯁꯦ꯫ ꯑꯁ, ꯑꯗꯨꯗꯤ ꯗꯥ ꯃꯅꯤꯅ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯉꯥꯎꯕꯤ꯫ ꯅꯠꯇꯦ, ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯤ ꯅꯨꯄꯥꯁꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯗꯕ ꯅꯨꯄꯥꯅꯤ꯫ ꯂꯥꯏꯅ ꯀꯔꯤ ꯀꯔꯤ ꯆꯥꯔꯒ ꯁꯦꯝꯂꯛꯂꯤꯅꯣ ꯈꯪꯗꯦꯃꯤ, ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯤꯕꯣ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯊꯥ ꯊꯥꯖꯗ ꯃꯥꯕꯨ ꯎꯖꯕꯁꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯈꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯦꯡꯕꯩꯔꯣ? ꯂꯦꯝꯕꯤ ꯍꯔꯥꯎꯕ ꯉꯛꯄ ꯅꯨꯡꯉꯥꯏꯕꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ ꯃꯁꯥꯗꯨ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯆꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯧꯔꯛꯏ꯫ ꯄꯨꯄꯨꯒꯤ ꯅꯨꯡꯁꯤ, ꯅꯪꯕꯨ ꯄꯨꯄꯨ ꯀꯥꯎꯔꯕ꯭ꯔꯣ? ꯅꯨꯡꯁꯤ ꯉꯛꯅ ꯇꯣꯝꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯣꯝꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯄꯨꯄꯨ? ꯀꯔꯝꯅ ꯄꯨꯄꯨꯕꯨ ꯑꯩꯅ ꯀꯥꯎꯕ ꯉꯝꯒꯗꯣꯏꯅꯣ? ꯃꯐꯝ ꯑꯁꯤꯗꯗꯤ ꯄꯨꯄꯨꯅ ꯀꯔꯝꯅ? ꯄꯨꯝꯅꯃꯛ ꯌꯥꯏꯄꯨꯕꯒꯤ ꯃꯄꯥꯜꯅ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯄꯨꯄꯨ, ꯏꯁꯨꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯃꯇꯨꯡ ꯇꯥꯕ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯅꯤꯡ ꯊꯨꯡꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯖꯧꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯤ꯫ ꯇꯣꯝꯆꯥ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯄꯨꯄꯨꯁꯦ ꯅꯪꯒꯤ ꯃꯃꯥ ꯆꯤꯡꯂꯦꯝꯕꯤꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯄꯥꯅꯤꯅꯦ꯫ ꯅꯪꯒꯤ ꯗꯥ ꯕꯔꯨꯟ, ꯏꯁꯨ ꯅꯨꯡꯁꯤꯒꯤ ꯍꯦꯛ ꯃꯥꯃꯒꯤ ꯃꯆꯥꯅꯦ꯫
Asi haiduna wari pumba lirakki, nungsi ngakna. Ha, kari haiba? Lembi su haladugi wari du tabada ngakna mani sunida hanglai. Neton, karino, nungsigi pupuna hariba wase. Sunina wari pumba liraktuna akupa marol pumba khanglami, tomchana mo. Kari haiba? Mabu, aigi isu tombi ni haiba. Pupugi nungsibi, pupu konge lao. Lembi tomchagi nakta kapna changlai, tomchana. Pupugi thoibi. Pupu, ekhoy bu nungsidabra? Nahan khoi kadai da leirubage? Karigi ekhoy gi nakta lakribano? Pupu lale masu thoibi, pupu lale. Pupu amukhana isu singbu thadok tuna chatlaroye. Pupu na taibang se thadok tuna chatrib hauba. Isu singi kumhai yengduna lelage. Asumna amuk kapmina amuk nukmina tawduna mikup ado loishinki. Numidang wairamgi matamni, Lembi, manibu mikup ama phawba thadoklamde, manibu hek ukiba mikuptagi manigi nakta suru naiduna leirami. Mani na magi matawduda hainadraduna asumna hairai. Mingambi angang, nangbu chatloda. Ay ngayakta pothage, wai sangna. Lembi karisu khanda manigi nakta phone yengduna famdaga asumna hairai. Pothaw kaino, ay nangari sisu nangna tungkibadune. Nang leisilaga kamain tumyadoino. Kaino haise, hayingwai aiga nanga phamung puloidra haisiba. Chathodada, kari watano, mina takiroidra. Mabung mapagi marise, lana ukitaba wangang sangangdi nganglakano, chay charakani. Lembi isay busak chilai. Sese fu biro he, sese yay biro he. Nangna punaba poglakpanina. Ada, aidi nangi nungsiraba khutsana puraklabasu aidi saubirot, nabirot. Mani saurubagi kanaba leiroi khangbana wa makha tarudre, mamit ushinduna sauningba adu wana khangi. Lembi na amuk asumna hairai. Aduneba, pothar, ay sangbirage.